ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯑꯅꯧꯕ ꯉꯥ ꯐꯥꯕꯒꯤ ꯑꯅꯤꯁꯨꯕ ꯉꯥ ꯐꯥꯕꯒꯤ ꯚꯤꯗꯤꯑꯣꯅꯤ ꯍꯧꯕꯗꯒꯤ ꯌꯦꯡꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ ꯀꯌꯥꯝ ꯐꯥꯕ꯭ꯔꯥꯗꯣ ꯂꯥꯁꯇ ꯌꯦꯡꯕ ꯇꯥꯔꯦ ꯃꯌꯥꯝ ꯈꯨꯟꯖꯗ ꯆꯨꯡꯃꯛ ꯆꯥꯎꯅꯤ ꯔꯟ ꯆꯥꯡꯕꯗ ꯇꯧꯔꯁꯤꯗ ꯗꯥꯎꯊꯤꯗꯤꯁꯤꯅ ꯃꯌꯥꯝ ꯅꯃꯁꯇꯦ ꯑꯍꯥꯟꯕꯒꯤꯗ ꯁꯤꯗ ꯂꯩꯔꯦ ꯑꯗ ꯑꯅꯤꯁꯨꯕꯅ ꯁꯣꯝꯗ ꯂꯩꯔꯦ ꯑꯅꯤꯁꯨꯕ ꯑꯣꯕ ꯁꯣꯠꯁꯤꯗꯤ ꯁꯤꯗꯒꯤ ꯁꯤ ꯃꯈꯣꯟꯗ ꯆꯠ ꯂꯥꯎꯟ ꯆꯤꯡꯊꯣꯔꯛꯄꯅꯦꯕꯀꯣ ꯑꯦ ꯇꯠꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯇꯤ ꯄꯤꯛꯇ꯭ꯔꯦ ꯁꯤꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯅꯦꯛꯁꯇ ꯀꯔꯤ ꯑꯃ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯗ ꯂꯩꯔꯦ ꯑꯍꯨꯝꯁꯨꯕ ꯑꯁ ꯁꯤꯗꯤ ꯄꯧꯔꯦꯍꯦ ꯃꯌꯥꯝ ꯁꯤꯗ ꯑꯃ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯂꯣꯀꯦꯁꯟ ꯑꯃꯗꯤ ꯌꯦꯡꯕ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯃꯨꯛ ꯍꯣꯡꯉꯒꯦ ꯁꯤ ꯈꯤꯇꯪ ꯑꯃꯅꯤꯗꯤ ꯌꯥꯜꯂꯦ ꯃꯃꯥꯡꯒꯤꯁꯨ ꯑꯃꯈꯛꯇꯪꯗꯤ ꯍꯥꯏꯔ ꯆꯠꯂꯦꯀꯣ ꯁꯣꯝꯗ ꯏꯅꯥꯎꯄꯥꯗꯤ ꯃꯥꯁꯤ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯉꯝꯗꯅ ꯍꯧꯖꯤꯛ ꯃꯥ ꯀꯞꯅꯤꯡꯅ ꯀꯩꯅꯣ ꯇꯧꯔꯤ ꯆꯤꯟꯕꯥꯟꯁꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯆꯤꯡꯂꯞ ꯑꯗꯨꯝ ꯆꯠꯂꯤ ꯃꯥꯏ ꯃꯊꯪꯗꯁꯨ ꯃꯥꯏꯁꯨ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯃꯐꯝ ꯃꯈꯥꯒꯤꯁꯤꯗ ꯆꯠꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯔꯦꯟꯖꯁꯤꯗꯩꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯃꯈꯥ ꯁꯤ ꯎꯔꯤꯕ ꯄꯟ ꯃꯈꯥꯗꯨꯗꯒꯤꯗ ꯌꯦꯡ ꯂꯣꯏꯔꯒ ꯁꯤ ꯍꯜꯂꯛꯑꯕꯅꯤꯅ ꯑꯃꯨꯛꯀ ꯍꯣꯡꯉꯒꯦ ꯄꯣꯠꯁꯤ ꯁꯤꯗ ꯂꯩꯔꯦ ꯄꯣꯠꯁꯤꯀꯣ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯍꯧꯖꯤꯛ ꯃꯥꯡꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯠꯅ ꯂꯩꯔꯦ ꯂꯧꯕꯨꯛꯇ ꯁꯝꯃꯒꯀꯣ ꯑꯗ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯉꯥꯁꯤ ꯑꯝꯇ ꯌꯦꯡꯒꯦ ꯉꯥꯄ꯭ꯔꯨꯝꯁꯦ ꯂꯣꯡ ꯌꯥꯎꯗꯕꯅꯤꯅ ꯉꯥꯄ꯭ꯔꯨꯝꯗ ꯀꯥꯎꯊꯣꯛꯀꯦ ꯄꯥꯝꯃꯦ ꯉꯥꯄ꯭ꯔꯨꯝꯁꯤ ꯎꯔꯤꯗꯅ ꯁꯤ ꯕꯥꯏꯛ ꯉꯥꯛꯇꯪ ꯂꯩ ꯉꯥꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯁꯥꯏꯀꯜ ꯋꯥꯛꯄꯅꯦ ꯅꯪꯒꯅꯤꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯀꯅꯥ ꯃꯔꯤꯌꯣ ꯑꯁ ꯐꯤꯟꯗꯨꯈ꯭ꯔꯦ ꯌꯨꯡ ꯍꯥꯟꯈ꯭ꯔꯦ ꯑꯉꯤ ꯌꯥꯎ ꯊꯤ ꯀꯥ ꯇꯛ ꯍꯧꯃꯨꯝ ꯅꯪꯅ ꯊꯤꯡ ꯂꯩꯅꯤ ꯑꯣ ꯃꯦꯝ ꯌꯥꯔꯤꯀꯣ ꯃꯦꯝ 미치미야. 우리 빠스만 놀리쇼. 시각대로. ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯃꯝꯅ ꯂꯥꯏꯠ ꯐꯥꯔꯝꯕꯅꯦꯕꯀꯣ ꯀꯗꯥꯏ ꯂꯩꯔꯦ ꯂꯩꯔꯦ ꯄ꯭ꯂꯁ ꯑꯩꯖꯨꯂ ꯑꯣꯏ ꯁꯤꯗꯤ ꯆꯥꯎꯔꯦ ꯀꯦꯖꯤ ꯇꯪꯈꯥꯏ ꯇꯥꯔꯕꯣ ꯀꯦꯖꯤ ꯇꯪꯈꯥꯏꯗꯤ ꯌꯧꯔꯣꯏ ꯐꯠꯂꯦ ꯁꯤꯗꯤ ꯏꯄꯥꯈꯣꯏ ꯆꯥꯅꯉꯥꯏꯅ ꯑꯩꯅ ꯒꯤꯐꯠ ꯇꯧꯕꯤꯔꯝꯈ꯭ꯔꯒꯅꯤ ꯁꯦ ꯁꯤ ꯑꯦꯗꯚꯥꯟꯁ ꯐꯥꯗꯔꯁ ꯗꯦꯒꯤꯀꯣ ꯃꯥꯗꯔꯁ ꯗꯦꯒꯤ ꯏꯃꯥꯗ ꯄꯤꯒꯗꯕꯗ ꯏꯃꯥꯗ ꯆꯥꯗꯕꯅꯤꯅ ꯏꯄꯥꯒ ꯏꯕꯥꯏꯅ ꯑꯗꯨꯝ ꯆꯥꯕꯤꯈ꯭ꯔꯅꯤ ꯑꯃꯁꯤꯗꯤ ꯆꯥꯎꯔꯦꯍꯦ
ꯁꯦ ꯃꯩ ꯂꯩꯇꯕ ꯏꯟꯗꯛꯁꯟꯗ ꯉꯧꯔꯦ ꯏꯟꯗꯛꯁꯟꯗ ꯂꯧꯔꯦ ꯍꯥꯏꯇꯥꯔꯦ Ay, sila pala galaw. Limot pa ngayon. Ano ba